ꯍꯥꯏ ꯃꯌꯥꯝ, ꯉꯁꯤꯗꯤ ꯋꯦꯗꯔꯁꯤꯒ ꯎꯇꯤ ꯊꯣꯡꯕ ꯑꯣꯏꯅ ꯆꯥꯊꯔꯛꯑꯒꯦ. ꯁꯥꯒꯨꯝꯕꯗꯤ ꯆꯥꯕ ꯉꯝꯗꯦꯕ, ꯁꯨꯝꯕꯅ ꯈꯔ ꯄꯥꯝꯃꯦ. ꯉꯁꯤꯗꯤ ꯎꯇꯤ ꯑꯁꯪꯕ ꯃꯄꯥꯡ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯁꯤꯅ ꯀꯤꯂꯤ ꯆꯅꯥ ꯂꯩꯔꯦ, ꯁꯤꯗ ꯕꯣꯔꯥ ꯂꯩꯔꯦ, ꯁꯤꯅ ꯑꯗꯨ ꯃꯌꯥꯝ ꯍꯧꯔꯁꯦ. ꯎꯇꯤ ꯑꯁꯪꯕꯅꯦ. ꯑꯩꯈꯣꯏ ꯌꯨꯝꯁꯦ ꯌꯥꯝ ꯅꯛꯅ ꯇꯥꯕꯅꯤꯅ ꯅꯥꯀꯟ ꯅꯥꯀꯟ ꯂꯥꯟꯁꯤꯜꯂꯛꯄꯗ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯈꯣꯟ ꯈꯔꯗꯤ ꯀꯩꯅꯣ ꯇꯧꯔꯦ, ꯈꯔꯗꯤ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯎꯇꯤ ꯊꯣꯡꯕ ꯌꯥꯝ ꯍꯥꯎꯋꯦ. ꯑꯗꯣ ꯑꯩ ꯍꯩꯇꯦ. ꯑꯩꯈꯣꯏ ꯆꯦꯅ ꯊꯣꯡꯕꯤꯕꯅꯦ, ꯑꯩ ꯃꯨꯛꯕꯥꯡ ꯇꯧꯅꯤ ꯍꯥꯏꯕꯗꯨꯗ. ꯑꯅꯧꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯦ ꯐꯖꯅ ꯁꯦꯝꯕ ꯍꯩꯇ꯭ꯔꯤꯕ. ꯆꯥꯛꯇꯤ ꯌꯥꯝ ꯆꯥ ꯉꯝꯗꯦ, ꯎꯇꯤ ꯌꯥꯝ ꯄꯥꯝꯖꯕ. ꯍꯥꯎꯋꯦ. ꯁꯥꯒꯨꯝꯕꯗꯤ ꯆꯥꯕ ꯉꯝꯗꯦꯕ, ꯁꯨꯝꯕꯅ ꯈꯔ ꯄꯥꯝꯃꯦ.
ꯎꯇꯤꯗꯅꯦꯅ ꯃꯨꯛꯕꯥꯡ ꯂꯥꯛꯏꯁꯦ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯍꯥꯞꯄꯒꯗꯤ ꯌꯥꯝ ꯆꯥꯅꯤꯡꯉꯨꯗꯦ 하고 구성 양 근데 까먹으니 그 랑이 거 그냥 뭐라고 해야 돼? 그 힘이 안 나. 사진과 사진을 런천하기도 오해요. 이건 뭔 짜를 넣어야 되죠? 양 잡으면 돼봐. 찌개는 잘 떼이래. 어떤 데 자는 게라 우티는 메뉴는 빠마로 우티 통이야. 저는 먹방 때문에 우티는 떠게 나갈래. 우티는 다 통비도 우티가. 요야 우티 술어야 짝 술어야. 라이크 비라모 코멘트 비라모. 사군지 이렇게 반대도나 내가 메살도 신자하게 마찬가지 먹방 떠오게도 매일 아빠만 해비로 가면돼. 다시 잘 신자하게 바이바이.